Video asibu milyang tabirba pumnamapu Gorbachev na ahanmakta taram okchari. Ngasigi video asidi lakadriba July thada launch tawgadaba anouba phone singi matangdani. Adomna channel asibu hojik faoba subscribe tawbidriba oiragadi channel asibu subscribe tawbiyu, video asibu like amasung share tawbiyu. Ngasigi video asi matang asida haujarage. Ngasigi list asigi ahanbada lairiba phone asidi Infinix 0X ni. Hairiba phone asi Infinix ki flagship phone ni. Phone asi July thagi mayai chanchalakpada launch tawbagi thajaba lay. Phone asi chaurakna lupa lising kunipan gi manungda leiba phone ni. Ngasigi list asigi ani subada leiriba phone sing asidi Asus ki Asus 8G amasung 8 Flip ni. Hairiba phone asi Flipkart ta hana mangjona list tawkraba phone ni loinana phone asi flagship phone ni. Phone asida Snapdragon gi 888 processor yauri. Phone asi chaurakna lupa lising nipurom gi oigadaba phone ni. List asigi Ahum subada leiriba phone sing asidi Oppo Reno 6 series ni. Hairiba phone sing adudi Oppo Reno 6 amasung 6 Pro ni. Phone sing asisu Oppo gi Kwaidagi flagship phone ngaktani. Hairiba phone sing asida flagship processor Dimensity 1200 processor yauri loinana phone sing asisu lupa lising kuntra gi manungda leigedaba phone sing ngaktani. List asigi mari subada leiriba phone sing asidi Samsung gi phone sing ni. Phone sing adudi F22, A52, F52 hairiba phone sing asini. F22 asi mangjona na company gi Kwaidagi confirm tawkraba phone ni amasung hairiba phone asi 5G phone ni. List asigi taruk subada leiriba phone asidi OnePlus ki Kwaidagi OnePlus Note 2 ni. Hairiba phone asi OnePlus ki mid range phone ni. Phone asida Dimensity 1200 processor yaurukpa yai haina panari. Loinana phone asi chaurakna lupa lising kunthagi manungda leigedaba phone ni. List asigi taruk subada leiriba phone sing asidi Poco F3 GT amasung X3 GT ni. Hairiba phone sing asi Redmi K40 amasung Redmi Note 10 Pro gi rebranded tawraga puthorakpa adumba phone ngaktani. Hairiba phone sing asisu July thada launch tawgani haibagi thajaba lay. List asigi taret subada leiriba phone asidi Realme 9 series ni. Hairiba phone sing asisu July thada launch tawba yai haiduna company gi Kwaidagi panari. List asigi nipan subada leiriba phone asina Xiaomi Redmi 10 series ni. Hairiba Redmi 10 series asi July thada launch tawrakpa yai haina achoba blogger sing amasung YouTuber sing na panari loinana company gi Kwaidagi su July thada launch tawbagi thajaba lay haikiba laikhrabani. Masini July thada lakadaba launch taorakadaba phone singi matangda 10 takpa video asibu yengbiriba kudimakna video asibu like tawbiyu channel asibu subscribe tawbiyu loinana share tawbiyu tungdasu asigunba anouba amadi kanaraba video kaya ga loinana puduna lakchage ngasigi damaktadi mayam punmaktagi kainanabagi athang nijari.